Ngashi EJLAS-E-AAM and DASTAAR BANDI ki THOURAM ama Jamia Rahmania Sora na Sinduna Jamia ki campus ta Pangthokkhre THOURAM aduda Jamiat Ulama Manipur ki President Alhaz Hazrat Maulana Said Ahmad Kasmi, Jamiat Ulama Manipur ki Vice President Rabita E Madaris, Islamia Arabia ki President oibita natana Jamia Mahmudia gisu Saikul Hadis Oriba Alhaz Hazrat Maulana Siras Ahmad Kasmi Colonel MD Manjur Kakching Jela Parishad ki ex Upa-Adhyaksha MD Nazimuddin Amadi Alhaz Hazrat Maulana Abdul Hakil Kasmi Founder President Ngapigani Principal Jamia Rahmania Lunina VIP Kiana President Member Oiki THOURAM aduda Jamia da handak jaigi Hafiz ki study loishinduna Hafiz ki mingtol fanglaba mioi nipan dasu certificate kutsinna bagal lunina manamathum kaya su piki THOURAM aduga mari lenina Alhaz Maulana Siras Ahmad na Pangthokkhre Hafiz loiraba singda hayeng yumda hallaga lekai gi afaba oiraknaba honaba society asida fattaba kayadagi ngaktoklaga afaba samasama ohenbada achawa thodang loba ngamnaba honabaga loinina isagi ihaibu ngakselduna thamnaba pauta kaya piki THOURAM gi aroibada Jamiat Ulama Manipur ki President Alhaz Maulana Said Ahmad na dua tawduna mapung fana loishinki